Chekon ke lamthat pungda Imphal Toren ki torban meter kuntra rom kaibadagi Imphal East ki mafam ke aisin na thumjin re nungtil pung manga rom taba matamda kaidiba torban tingba ngawkai. Imphal West Thawbal amadi Bishnupur district tasu torban kaibadagi mafam ke aisin na thumjin re. Ichawna soklaba imung kaya safagadaba mafam singda changjafam lawduna leiba hokre. Hokiba pung kunga mari ki manungda Thawbal district ki tungan ba mafam singda ichawga mari lainana angang ama yawna miyoy ani sikre. National Highway Kutraga Taret Imphal Ziri Lambi ki Sinam Khul Mapada Chingning Khaibadagi Lambi Fauna Dre Loinana Mafam Kayada Lambi Namtha Badagi Gari Chathok Chasin Tawba Yakai. Berenani Chekon ki Imphal Turel Kaidiba Mafam Haktengna Yengsin Kre Miyam ki Awaba Koknaba Laiga ki Maikai Dagi Angamba Thakta Hotnagani Hairi. Amasong lamdam asiga India ki metro cities inga samnagadaba flight service lehenaba hotnaragani haina Governor Dr. Najma Heptulana hairi. Mayam kurum zare dum yengbir Impact News ni Prime Time Manipuri News Bulletin dai khaidam jentazina hogje pungja si faub gi verba pausing mayam da fisari. Imphal East ki manung chana Chekon da leiba lamthat pungda Imphal Turel torban meter kuntra rom kaibadagi Imphal East ki mafam ayamba ising na thumjin kray. Palace compound wangkai hata Chekon na chingba mafam kaya ising na thumjin kray. Mafam asidagi Impact News ki reporter Katrimayum Prem Janamadi camera person Aribam Nishi Sarmadagi akanaba report ma. Hojo mai lai mafam ase khogi Imphal East ki khogi Chekon gi Maning thangbudan leiba lamthat pung hairiba Imphal Turen Torban da leiba sumlaba mafam asigi Imphal Turen Torban gi fit kuntra rom khogi Turen gi Torban ase kaibadagi ising chenjalaktuna yamna khudong chadaba phibam amada leiri khogi Manipur gi news channel singi marakta Impact News na ihan hanboina hairiba Turen kaifam asile changchenduna miyam gi damukta paramjari hojo jingma mafam asida Impact News ki camera person Nishi Sharma galorena ai lejariba Kitrmayum Premsana hoji miyam da paramjari si amukana haizage hoji miyam da paramjari se khogi Imphal East ki Chekoni maning thangmuda leiba lamthat pung hariba sigumlaba mafam asida mitar kuntra rom Imphal Turen gi torban kaibadagi ising chenselokuna hoji Imphal East ki mafam ayamba ising thuminduna miyamna khudong chadaba kya ama mayoknari lorena hoji ma khogi ayuk ki pung 13 makhairom tasalaklaba si fawbuda government ni maikaidagi hariba Kariba Torban Singasi, Tingbagi Wapam Latri Habadi Kanaguma, Miamata Lakton of Hamasi, Tingbagi Habadi Torban Singasi, Simjin Bagi, Tabak Pakapo Udri Asum Labakogi, Chekongi, Lamtapun Harima Hamasida, Turin Torban Karibasi, Karamamatam, the Toki Mano Habadu Shagi, missing on a voice handing Manidubu, Hariba, Wapam Singasi, Ising a documented Tumanki Marana, Isana Ladiba, Wapamasi Faugi Lake. Hen Marana, when a section to the Hangbasi Kung Chadreduna, Hariba, Mapama Sigimalaka Labor, Yum Sing Sitari, missing a Sida Quena Hangzage. Hogi Turban Sibu, Punga Kaige Anida, Ahingi. Okay, Hogi Hariba, Turban Kaibasi, Nundangi Pung, Ani Habadi Ahingi Pung, Anida, Turin Turbanasi, Kaiki Habinedu, Amukan Hazage, Hogi Ayuki. Punga traga mathoiga makhai tasalakle hoji fawbagi na torbana si semjen magi wafam leitri torbana sida kanaguma makhal amatagi mailena basing lakpo udri Housing Miam Ubiriba Sina Kogi Chekon the Labor, King Square English School Hariba School Sini, School of Sisu Kogi Torban Kaibos and Maram Morega, Tumjin Craig Sida Hosing Mak Kogi Lady Bus Sisu, Tumjin Gibagi, Mong Miam Ubiriba. Masina Kogi, Sergeant Hongi Hekmanakani, Commando Police Team Piana, from Masida Mahatana, Mish and Musin, Tingnabagi Makta, Police Team Piana, from Sengax and Lady, or using Miano Ubiriba Secretary, Poliski, Miam, Tangumatam Nakudon today, or Pumsing a sea, for your Nafong Makta, from Masida, Polisika Musina, Mioka, Sangmagi, I think Mapiri.
मफम असिना सजन थोंगी ममांग थंग मसरुक लेबा दुगुमलबा खगी लेंगा की एमएलए सिंग अमि तोंगान तोंगान बा ऑफिसर सिंगी क्वार्टर की कोई चंगफम मसिदा ओरिबा फिबम मसनी हौजी हौजी मक मियाम न उबी फंगबिनि बसी खगी मियोय कया अमना मागी ओइबा पोसै कया अमा कनम ngमौनबगि दमकता तोंगान तोंगान पोसै कया अम पुथोक्तुना थोलकपगि मम्मी तारी अस मानचांगे इमानबगी कनो तौब लाकपने दो याम लोइन थोमौरे पोचै कनबे याब खरा कल्ले तै दि लोइन मकन तौरे लोइन लोपग कन तौलो अतोपति लोइन लौथोखरे अतोपति लाइहौद्रे सेदति जे नोंगदि खरा से पुथोखरे कुत्ता सी हायर सेकेंडरी स्कूल हारिबा स्कूल असिगी फिबम ने हौजी हौजी स्कूल असिगी गेट असी इसिंग नपुम थुमिन खरे दुगा स्कूल असी खोगी इसिंग साउबा असिना मरम मरेगा मतम कुइना खोगी स्कूल असी हांगबा नमोइदबगी फिबम अमा लेरि हौजी मियामना उबिरि बसे खोगी सीसी हायर सेकेंडरी स्कूल की कैंपस अमरे मागे गेट त लेरिबा ओइबा फिबम मदनि हौजी हौजी उबिरि बसे मफम असिना खोगी पैलेस कंपाउंड की खोगी MFDF ताखिबा अमदि सिटी कन्वेंशन ताखिबा मफमनि हारिबा मफम असिदा इसिंग असे अदुकी मदि थोंखिबा मरमना मियामना खुदोंग चारबा कया मायोनरि कोनुंग ताखिबा इबुयाम सुमांगलिना संगलेन ताखिबा म्यूजिक कॉलेज ताखिबा मणिपुर स्टेट फिल्म डेवलपमेंट सोसाइटी अमदि सिटी कन्वेंशन ताखिबा लंबीनि मियामना उबिरिबसि नगल मरमदा खोगी इसिंग इसाउ तौरिबा मरगा सिदा खोगी अंगांग कया अमा खोगी अहन कया अमा इसिंग इसाउ येंगबा हाइगद्रा इसिंग मरकसिदा सानादुना लैबा मियामना उ फंगबिरे दुबु हारिबा मफम असि इरई अदुकी मदि कन्म मरमना करिगुम्बा चेंदखिबा खोखिबा थोलगदि यामना खुदोंग चारोइदबा अमदि थोखनिंगदबा थोदोक या थोकपा याबगी अकीबा लैरि हौजी हौजी मियामना उबिरिबा इरई असि येंगबियो इरई असि अदुकी मदि कल्ली मफम असिदा खोगी अंगांग कया अमसु खोगी सानाबगी इसिंग मरकसिदा नोंगसु ताबा लेप्त्रि सेकोनगी सुगुमलबा तुरेनगी इसिंग कारिबा मफम असिदा हौजी हौजी फावबा खोगी चप चाना थिंगबा ngamdriba मरमना हौजी हौजी खोगी नुंथेलगी पुंग अमा तारकदौरबा असि फावबदा इसिंग थिंगबा ngamdribana इसिंगी इरई असि हेन हेन कंसलक्तुना मियामना खुदोंग चारबा कया मायोकनरि ngasi mak miyamna ayuki pung 3 makhagi paw ताब फंगदे है खनबीरंगनी हारिबा पाव ताब फंगदीबसे अखोना सुम खनजबदा हारिबा ऑल इंडिया रेडियो इम्फाल की सिगुमलबा ऑफिस से इसिंगना पुंगदुम थुमिनखिदुना खोगी खुदोंग चादबा मरक अमदा ऑफिस से लेरी हौजी हौजिमा खोगी हारिबा ऑल इंडिया रेडियो की रीजनल न्यूज यूनिट चंगदुना हाबतारे मखोगी ऑफिशियल सिंगा वरी सादुना करिगिदमक्ता खोगी करम कांदगी खोगी सिगुमलबा मखोगी पुंग 3 मखागी न्यूज हाइबदी कंगला चैनल संगाई चैनल अमदि तोंगान तोंगानबा प्रोग्राम सिंग मियामना ताब फंगदगी हाइबदु पोरमजगे अयुकी ट्रांसमिशन जे अखोय अदुम लेप्तना संदोक्चरमे पुंग मंगा मखाइदगी अदुगा पुंग 3 करे हेन बदाय मई मुटखिबदो अखोयगी जनरेटर सि चलाइरगा प्रोग्राम से हम फजन अदुम संदोमे 3 तारमदाइबो अदुई मतुंगदगी दे कोई इसिंग जी पुंग 3 अदाइदगी इसिंग जी यौरकबा होरे कैंपस मनुंगसिदा अदुगी मतुंगसिदा कोई प्रोग्राम जे संदोकपै ngमुइदबगी फिबम अमा लाकगी जनरेटर थम्मिबा जगा जे इसिंग थुमगलकपगी खुदोंग थिनगाय ओइबा तांजा अमा यौरकपद अखोयना जनरेटर जे मुथले उपाय लेतबनिना अदुगा ट्रांसमिशन जे पुरा अखोय शटडाउन तौरगा मैम खुदों चादब मैम अखोई पाव ई पाव ताहनब ngमजकिद्रे मखा ताब प्रोग्राम अमा अखोई संदोकप ngमजकिद्रे मसिगिदमक्तजु अखोई आकाशवाणी इम्फालबु नुंसिबिरिबा लिसनर्ससिंगसु जुंगाकपिगनि हाइना थमजनिंगी हौजिक अखोई स्टूडियो मनुंग लोइनम अखोई प्रोग्राम संदोकतोरिबा जगा खुदिंगमक्से लोइनम इसिंग थुमजल लैखरेबा अखोइदि वायरिंग जी मनुंग दा अंडरग्राउंड पुबनिना मनुंग सिदा अखोई इसिंग थुमजनग्रामनिना मसि कंगननब होनबदा मतम खरदि लौगिगनि अदुना मतम खरदि अखोई प्रोग्राम जे संदोकप ngमगदबा मानदे अखोई मयांग इम्फाल ट्रांसमीटर से मासने हेना मतंग पांजिलगा तै मखागी पाव बारोगी पाव सिफावबदी संदोकप याबे खुदोंचाबा लैगदरा चप साबजे अखोइना हाइब ngमद्रगसु यामद्रबदा अखोई स्टूडियो मनुंगी वायरिंग फिट तौरिबा मिनिमम द 10 डेज बुती अखोई चंगिगद्राइना अदुमाइना खले हेलकपा याय मई लाक्त्रबा मतमदा अखोइना 1 किलोवाट मयांग फालगी इंजिन जिंग nganga दुदगी मयांग फालगी थ्रू तौरगा अखोइना सिदसु 1 किलोवाट की मेचिन नमले मसे थागत चरगा दमाइन संदोक चै मरक मरकता आदजु स्टूडियो से सिदा लैरिबा सुमाइना सिगी फैसिलिटी से चपचाना लैतबा मरुदगी अखोइना संदोकनबदी खन्न जबने दुबु ई पाव ताबा फंगद्रिबा अखोइगी रेडियो ताबीरिबा ख्वाइ खुदिंगमक्ता कितंग रसु मतेंग ओइननबदी कन्न होनजरि दुबु करम फिबमदा लाकदगी अबदि अखोइ मतम खरदि अखोइ ngaimiना तारि अखोइगी ऑल इंडिया रेडियो इम्फाल की ऑफिशियल ना फुंदोरकपगी मतुंगिना अखोइगी हाइरिबा इसिंग इसाउसिना मरम ओइरगा इसिंग का हैना थुमिनखिबा मरमना मतम खरदी ऑल इंडिया रेडियो की प्रोग्राम सिंग छंदोकपदा खुदोंग चादबा खरा मायोंगनगनि हैना ताकपिरै लोनेना अखोइगी तोंगान तोंगान मफम केयादसु इसिंग चावबी खुदोंग चादबसी अदुमक लैरि मखा ताना इंपैक्ट न्यूज की अखोइगी कैमरा पर्सन निसी शर्मा लोनेना आई सामो केटमिम प्रेमचाना मियाम दा पौरम जगे मियंग तादुन लेबियो
Nakalamromda nungthil pung manga rom taba matamda state force amadi miyam ga loinana torban kairiba mafam thingzin kre adubu Imphal East ki wangkai kendra gi manung chana nongmaibung wangkai angom laikai new chekon old chekon soibam laikai gi yum kayadi ichawna thumjili Imphal Turel gi imai hantharaktabadaga loinana kaiduna leiriba torban thingba ngamdabadagi kaiduna leiriba torban thingba ngamkhrabasu Imphal East ki mafam ayamba ichawgi awaba mayoknari Nakalamromda miyoi kaya amana safagadaba mafamda changjafam lauduna leiba hokre ichawna maramoiraga Imphal East amadi Imphal West ani fauna duna chatpa yamna maru oiba lambi sanjingthong thingibana miyamda khudong chadaba kaya mayoknari mafam kayada traffic jam thokle Imphal East ki oina miyamna chatnaba lambi kaya ising thumjin khibana hojiki oina miyamna ayangpali road asi yamna maru oiba lambi ama oina nungthil fawgi manungda siznari nakalamromda Indian Meteorological Department ki report amagi matung inna makhatana Manipur gi mafam kayada nong chugani haiba wafam leiri Airaw Assembly Constituency gi manung chana Kiamgai Muslim awang laikai fauduna cheliba kongba turel gi mafam mari da torban kaibadagi yum chatret ki mathakta isingna thumjin kre Kiamgai Muslim makalaikai oinam lokon mapadasu faudura cheliba Imphal Turen gi torban kaibadagi yum chamanga gi mathakta isingna thumjin kre ising kairiba mafam sing adugi mapa singda leiba yum tara lom tekpaga loinana sel yauna lanthum kaya isingda chenthakre Kiamgai Muslim awang laikai gi ising kairiba mafam aduda leiba miyoi singna fongdorakpada ngasi ayuk anganba pung ani rom taba matamda torban adu kaiba horakhibane laikai gi miyamna thingnaba hotnarabasu bora faklong wana chingba leitabadagi thingba ngamdaba gi phibam sokna kairakhibane hairi awang laikai gi oina kongba turel gi torban da mafam ahum thokna fit chama gi yang khairom sangna kairi mafam adu Manipur Police Training College ta training tawriba constable chama lom laktuna torban kairiba adu semjinna hotna ki loinana makha tana atai mafam singdasu semjinbagi thabak chathakigani hairi Bisnupur District ki mafam kaya da sui chaw gi awaba chaw na mayok tari ngasi Impact News ki Bisnupur correspondent na district asi gi chaw na sohalaba mafam sing da koina chatuna yengselubada government ki leiriba department ta miyam na pendaba phongtorkli Bisnupur District ta leiriba Nambol Turen Oinam Turel Yanggoi Maril na chingbagi imai pathoktuna chenbana akoibada tariba khungang maruina Nambol Kendra gi mafam kaya Nambol Makha Nambol Bajar Nambol Maibam Nambol Chingmang loina na lawfam ngayok farm pari kaya isingna thumjin kre oinam kendra gi oina su mafam ayamba thumjin kre moirang kendra gi oina su word ayamba moirang turel gi imai pathokpa amadi loktak pat ki imai hengalakpana mafam asigi miya maru oina ngami kaya kokta khut hapnare hairi chahi asigi oina ngayok farm dagi nga faduna sel taliba ngami singi hingbagi lambi mangkhibata natana leifam leitabagi awaba mayoknare chawna sokalaba miya mayum thadoktuna safagadaba mafam singda changjafam lauduna leiba hongnari Koigi sing chauli se tore ne na moi na ko piri si longnam bang si matik chai su khang de cha de su khang de moi na ko pham thok pa ne na ko laga laibak se pu pham thok pa ne na pangpu da pu hi ba longnam bang se di happy ram de ba nga sai gi khoi di tore khum ban da laiba ni na ising chau si dum hanjen theng nai sarkar ne yeng bi duri bra kana ne yeng bi dui no angang bi ha ji lai lai su tam pham chat pa phang dre rim lai pham dai tere makha di teng khalaga mathak ta loi ba mor ga di When ising la ko si zero zero puta bi ba do sing je mathak ti teng ga makha di yo da ni na sing ji sen da bangam da chaung la kan makha di ti ni na dum pu bangam da hai ta koi gi sing chauli se tore ne na moi na ko Thobal District ta cheliba Thobal Turen Thobal Sabal Tongba mamang laikai mapada chawrakna fit kulom sangna torban kaibidagi mafam adugi yum chamaga yankhairom isingna thumjin kre loinana Turel khongban dagi pathorakpa isingna akutpa mafam singda chensin khiduna mafam adugi miyamda ichawgi awaba chawna mayoknari Thobal Turel Maril gi mafam kya da ising pathokpaga loinana irong makha laikai da fit chamri rom Turel khongbal kaiduna yum kaya ising thumjin kre nga gi farm amadi
Angan fau lofam kaya masu thumjin kre sabal tongba leishang them irong makha leikai da yum kaya ama thumjin khiduna miyoi kaya leifam leitre amoromda hairiba mafam sing maroina irong makha leikai da hauzik fauba leinga ki maikai dagi karigumba mateng amata pirakpa leitri hairi Nakalamromda Thobal District tay chawga mari leinana angang ama yauna ahalama sikre leikidraba mioi ani adudi Nepra company mamang leikai dagi sagol sem ingocha chahi kuntraga nipan abadi angang aduna Laurembam dagi Kaisham Bijengi machanupa Bransani mahak masagi chahi taret sore mahak ngarang nungthel pung ani makhairom taba duwaida ingawrok turel marilda Iraq nabadagi leikidabani angang asigi asib hakchang ngarang namidang wairam pangbangam kre Housing status ida ladiba ising ichawna maram oiriga government of Manipur gi public sector sing yauna government office sing amadi educational institution punamak ngasi June tarago humdoi suti laukthokle haina Manipur governor na thokpa cherolam na phongdokkibani adubu hairiba sida police department fire service water resource health and family welfare department and hospitals revenue department PWD PSCD municipality sing DC sing and SDO sing gi di konseloi hari adumoinamak hayengi These Mari Linaba Department sing Suti Thagani Netraga Tharo Habado Makataba Pau Lactri. Infal Mayolda Leba Uripoki Mafam Sinba Tungna ising Ichaw Toktuna Miam na Awaba Mayoknari Infal gi Mayol Maktada Saba Bir Tikendra Jet Flyover Bridge ki Makong Fauba Yauna ising na Tumzin Kibadagi Chathok Chasin Tawada Yamna Kutung Chataba Oidi. Lenga ki Maikaidagi Su Haukiba Thakargi Mamang the Infal Manung the Kutsemgi Oiba ising Ichaw Toktanaba Turel Teng Tokpada Natana Turel Torbanda Logi Wanguna Sazinba Yum Kai Sing Taptok Krabani. Adubu Laibak Tibadi Langakna Paikat Kiba Tauranga Sina Kutsem Gi Oiba Ising Ichaw Karadi Hanta Hanba Ngamgani Haina Water Resource Department na Fongdo Krabasu Tampakta Henadum Ichaw Mayok Nabagi Fibam da Lakli Masigi Matakta Valley area da Iram Nala Matik Chana Laitabadagi Ichaw Gi Awabasi Hena Mayok Nabagi Mami Amadi Tari Adubu Langakna Tumina Laishinbagi Mahutta Paikat Payaba Toksil Paikat Piduna Tokliba Kutsem Gi Ichaw Si Makatana Toktanaba Hotnabagi Tangai Fadaba Dumak Lady Nambul Turendagi Pathorakpa ising na langjing achauba madi patsoi gi mafam kaya dasu ising na thumjin kre mafam asigi yum dukan kaya ichaw na maramoidaga amang ata thokhan bata natana labu kaya su ising na thumjin kre hairi nakalamromda wabuga assembly constituency gi manung chana leiba irong chesaba makha leikai da leiba Firdos Wali Masjid mapada meter chani rom amadi maibam konjil sagol sem mapada Manipur river gi torban kaibadagi ising thumjin kre Ichaw duna maramoidaga irong chesa badagi sekmaijin hangul faubada leiba yum farm kaya ising na thumjin kre mafam asi mamang da su tatana ichaw mayok nabata semjin binaba akoi bagi miyam na taksin duna laklabasu lenga ki maikai degi mityeng changbi dabana awaba mayok nare athuba matamda miyam gi awaba yenglaga lengak na mityeng changbi yu haina samaj ki advisor Riyajuddin Aribamna lenga ki pukning chengsilakli
Kangchup Chiru Khungi Maklang Turelgi Mathakta Saba Irong Thong Ama Ngarang Ising Ichong Namaram Oiduna Tekle Haina Kangchup Chiru Village Authority Gi Cherolaman Haidi English in Taragamanga da PMZSY Gi Makada Saba Loikiba Thongasi Yot Ningtina Haptaba Amadi Quality Maintain Ningtina Togdabadagi Thongasi Tekpani Haidi Maramasina Marilena Authority Na Thumatamda Midyang Changbinaba Apil Tarkli Electricity ga mari lainaba issues sing amadi complaints sing gidamak miyam na electricity gi helpline number 1912 amuka na haijage 1912 da contact tawroknaba Manipur State Power Distribution Company Limited MSPD Shell gi cherolaban hairi loinana hauzik state asigi oiriba ising ichaw gi yenglaga MSPD Shell na miyam gi namak helpline number 7640081232 amuka na haijage 7640081232 76400812235 amadi 76400812238 hangtokle haina cherolasina makhatari National Highway Kuntraga Taret Imphal Ziri Lambi gi Imphal dagi kilometer Kuntraga Taruk lom lap da laiba Sinam Kulmapada Chingning Khaiduna Lambi faungnaba yadaba tanatana Lambi sigi mafam kaya da Lambi namthaba Chingkin thabana gari chathok chasin yakidrai Chingning Khaiba sina maram oiraga Jiri Romdagi Imphal tamna nongmagi Changdraba yadraba potlam pusilakpa malpuba gari chahum rom Imphal tamna changsilakpa ngamdana lairi Ngasi hayeng asida lambi asi mahugsakum semjinba ngambagi thazaba laitrabasu yariba makai athuba matamda semjinnaba laingakta taksilagani haina Transporters and Drivers Council TDC gi President Hijam Ranjitna phongtokre Jeri lambi gi sinam khul mapada numit kharani gi mamangdagi lambi kintharaba matung ngarang ahing nongyaida Nauhongnana khul asimaktada yamna sathiba mongda lambi ningkhai khibani masida natana Kotlen khulgi mafam kayadasu lambi chekhaiba lambi gi mathakta irai kanna ising chenba da khudong chadaba kaya mayoktari ngasigi khongchat aduda All Manipur Road Transport Drivers and Motors Worker Union gi thomi singsu sarukyaki khongchat aduda sarukyaki ba union asigi General Secretary M Anil nasu awaba taraba driver ichininaw singi yenglaga achuba matamda laingak na mityeng changbina ba apil tawki Ladiba Lambingi, Hujiki Pibum, Hydro conditions, Yamna Mong Tadaba, Habiti, Equigi, drain system lataba, Aduga Equigi, Calbert Pazana Pidaba, Yamna Sana Gable, Kana Calbachi, among Lekana, Amalabase, Yam Tana Tamna labor, Haita, Karakuna Calbachi, Pibagi Matoktai, the Overdouble Libactiva, Koilas Lambici, Pazana Singolaba Matamsida, Hoji, Equigi Libactiva, Pazana Semo Koilasi, Hoji Akaito, Ton Megidam to the transporter, Equity Decision, no item of power, Aduga Equigi, Wazeriba, Manipuri, the Makta Puchak, Honjeriba, Manipuri, Pazagi, Sebato, Quaisina, Punamoxo, Awabashi, Matamkitan Kangu, Manipur government as you have Lambisi at Tumatam, the Semagozi, Panel Labor, Garichani, Hena Panel Labor, Garicia, at Tumatam, the Lokopinava. One of you, learning a vibration in our Shingshu, no one needing the Kangin and Nava, All Manipur Road Transport Drivers and the Motor Worker Union, you might get from Luxury. I know Zilajim Pharmacy, National Highway number 37 in Fall Jiribam Lambigi, Sinam Harim Pum Sidani, Narana, Sinam Mapamada, let's like talk Matung, Nahoda Narang, Ahinda, Amuk, Mapamama, let's like will talk with the Gari, Imtasang Mayadre, a quick in front of the Lakadaba, Jiri in front of the Lakadaba, Gari truck, Sahum Port Puba, Marta in front of Procadaba, Kayama, Mapan on the Panuna Libadagi, Sankayadana, Lady Masida Hiram Simatanga, Gamen, Atumatam Lambi Senduna, Port Pusarana, Garrison in Faluna, Pusalta Targati, Prazamayam, the Awa Piva Mayona Dudi, Masidana calling him home Kaya, Mother Sulambin Kai Givana, Lambin Kaiba, Lambi, Namtaba Labor, Masidana, home Kaya, the Su, Lambi Matata, Sing Sienba, and the Sing the Sing Akan May Lapa Maramna, Ninkai Abagi Mayam lady. Hiram Simatanda Palundriba, cameraman Bosagorina, Jotin Kundrapam, Impact News Sinam. Imphal Turel Launambal Kairiba Mafam, New Check on the CM na Haktengana Chatuna Yangsin Kray Launambal Kaiba Tingnaba Akanba Kongtang, Lokat Kibani, Tampak Ki Mafam da Natana,
Chingi mafamsu chingning khaibana chingba khudong thiba kaya nangli lenga ki maikai angamba thakta lokhat payaba khongthang lokhat kani haina CM na phungtokre ichawgi awaba mayok na diba Sanjenthong Mission Land Colony da Paumi singa unabada CM na hai National Highway Contract taret Imphal Ziri lambi kin thariba sisu athubu matamda diversion lambi ama CM na ba NSID CL da wafam thamkre sina mapada khong lambi fawba leitana lambi kin thakibana nong manini sida lambi asi mahoksagum oihenbadi khara wagani tawbutabu atubu matamda loishinabati honagani haidi Imphal gi mafam kaya da ichawgi awaba thokliba sidagi kannaba rescue team kaya semduna angamba thakta honari lenga ki maikai dagi lokhat pa yaba thabak sing lokhat kani miyamna mipaiba pokpi gano haidi Affected areas sing da khoi ayamba Imphal West da khoi kanogi rescue Kyang way the Karida, Ngasai, Assam Rifle boat Kari, early morning the Hairaga, missing Gurkha regiment Kari, SDRF Ki Kang Bushing, Kogi, Taudana rescue to work Korpayam, Kantaure, Adagi, Kogi relief camp, Imphal West, Mafam Taraguma Hankre, Imphal West is Hankre. Aduna just I know public amdaina request on natural calamities, beer dominacy, the government side the maximum. Awana taru mayam de koi help tong na ba ngamme ge hona gani Longnambal kaiba manaba honabagi khongthang aduda saruk yaramba IFCD minister Letpau Haukipna laingakna nong lak tringai mamangda turel Longnambal sengba madi turel irol nung sengba aduna ichaw thokan ban natte khongthang adu lokhat lamdaba thoklabadi miyamna nangliba awaba sidagi henna ising ichawgi awaba mayok naram kani haike Ising ichaw thokliba anambana turel ki imai dagi ising pathokpani department ki maikai dagi angamba thakta ichaw dagi ngak thoknaba honari haiki ngasigi khongthang khongchat aduda kurai kendragi MLA L Susindro Konthogjam MLA S Ranjan DGP LM Khaute DIG Singh amadi Imphal East SP yauna police personnel Singh amadi nauna recruit tawkiba Manipur Police Constable Singh Sarukyaki Lebak court padu unauthorized oi padu thingbiu lekai gi lamdam ichini naw singna flood thingna ba court pa lebak semadi lekai khangde club khangde adagi kana gumba mi oem tana thingbi ganu flood semadi masi akhoi mayam kan gadam ni na mayam sokadam ni na aduna flood ki mari le na ba lebak low basida club lekai khuding magna amtang masi mateng amta tawbiu na amta hajai Kakchungi telephone exchange ta lakliba thasi ki taraga mari da pangthokani haina toramba nongmagi oiba telephone lo kadalat hauzik ore basing chawgi fibam masina maram orega thasi kungani panda mafamasi makta da pangthoklagani haina GMTD BSNL Imphal na thadrok pachero lamana khangal kli Matang swaisi da break am logjage break ki matungda India gi tongan ba mafam sing da chatok jasin tawbada khudong chahana ba metro city singa samnaga ba flight service lehen na ba hotnaragani haina governor Dr. Najma Heptulana Fongdokibagi pau amadi Manipuram sumalingi tongan ba ipau sing puduna lakchage impact news meeting ta do lebiu break ki matungda mayam ba mukana taramok chari Lamdam masigi miyam na India gi tongan ba mafam sing da chatok jasin tawbada thengnari ba khudong chada ba sing asi kokna ba metro city singa samnaga ba flight service lehen na ba hotnaragani haina Manipur gi governor Dr. Najma Heptulana Fongdokre Women in Aviation International India chapter amasung Lockheed Martin India ga kusam na duna ngasi chingmairong da leba Hotel Classic Grand da pangthokiba Aviation Day gi thoram da wafamasi governor na pangthokibani Aviation bu lamdamasi nupi macha sing da career ama oina semnabagi pandam da pangthokiba thoramasi ga mari leina governor na makatana hai Women in Aviation International India chapter na Manipur gi nupi macha sing bu aviation gi lamdamasa gi career semba ngamjanaba honabiriba si tagatingai ni handakta su Indian Navy da thabak tawriba Manipur gi nupi macha Lieutenant Ace BJ na atopa India gi nupi Navy nipan ga loina Sifta Malem koikibagi puwari sem kharbani masigi damak mahakpun Nari Sakti Puraskar Award Fauba Piduna Ikai Kumnakre Hairi. Vijaya Devi of the Indian Navy has been awarded the Nari Shakti Puraskar for sailing around the world in an all-women's team. The Manipuri girls can do much more if given the opportunity. The educated youth of the state, especially the girls, are facing acute shortage of job opportunities. And I am trying through my
livelihood program, that the avenues where the Manipuri girls are not being included, we should train them. Chahi amagi manungda sungsoi soidana consumer sing the LPG cylinder masing taragani thoi fanganaba Manipur High Court ki Chief Justice R Sudhakar amadi Justice K.S. Nobin ki Division Bench amana mari leinaba sing da poktak pikre. Prashanta Oinam kauba miyoy amana hairiba court asida Indian Oil Corporation gas distributors sing Manipur Lengak amasung transporters sing gi matakta PILM thangkalakpadagi court asina hearing chatharba matung makhoi sing adugi matakta haukiba June 5 da notice issue tawkibani. Chahi amada subsidized mamalda yamdrabada cylinder taragani thoi fanghanba karigumba fangandrabadi BT Road ta leiba IOC ge Deputy General Manager Retail Sales Office ta wakatpa yabagi khudong chaba lehenba amadi IOC amasung gas distributor singna gas yenbagi information stock position sing local newspaper amasung television sing da lauthokadabani hainasu High Court ki order atuda palli. Khohi haibasi medical value leiba amadi state asigi economy fagat hanbana maram oiraga lamdam asida khoi yokpagi farming asi tawbinaba Manipur Khadi and Village Industries Board ki Chairman L Radhakishorna appeal tarakli wafam sing asi board asina sinduna thasigi tragama fawwa chathakadaba beekeeping training master trainers training program gi ngasi hogdokpagi thoramda phongdokhibani board asigi lamfel patel leiba office ta pangtokhiba thoramadada Manipur Khadi and Village Industries Board ki Vice Chairman Y Nilamani board asigi member amadi official sing su sarkyaki training program asida punna trainee chahum romna sarkyari hauzi oiriba ichaugi fibam na maram oiraga thasigi taraga mafan fawba chathagani taramba training asi matam kaktana yaithokle hairi Manipur da thaina dagi chahi chakya gi mamang dagi khoi as loiraga lae khoi asidagi thorak liba khoina khohi haina khangnar honi masina health sector da kayam na mateng pangbagi haibado yamna phajana khoi Kangi modern honey processing plan amagi makhada chatharaga madugi trademark piraga ikhoina yonba matamda achowa state asigi income mama paisa di kanana phangani farmers in phangdori ni Nagaland gi khadi board ki main income haing khoi loibasini haing khoi loiraga kamdora me makoi gi khoi sina khoi dagi Sanapati district ki mau maram dagi maximum khoi ji lawraga leirame state government sina khoina khoi si processing tawdaba masigi kano tawdadana khoi government na pangtho amdana leirame masi laibak thibani Real life hero ki mingthon fangkraba Technopol District KSP Dr. Sarang Them Ibomcha MPS pu ngasi Naurem thong da leiba United Gym Manipur gi oja sing amadi mahiroi sing na taram okre thasigi taret ki ayupung nipan rom taba matamda SP ga loina na maha ki kangbuna lengang tabi gi mafam amada Maruti van amada mioi ani ga loina na fitcham ga rom luba mafam amada tasinba thengnabadagi lokhadu dagi lokhatlaga Technopol da leiba trakani toi suba sam rifles ki ana lying sang tamna puduna mioi ani gi punsi kankhibani Jangan bawa pemul, apa mukarga, soalnya mungkin tidak boleh begini. Misina kubuya bagi film lagi. Ini sana pergi aja. Ya saya ni kan tahu nanti. Kalau kau siapa as film ini yang kan dari sekolah itu. Ini kita film kan kita orang kalah ini. Dari bahasa Inggris kan kita orang kalah. Ini as masih ini minggu hari bang nanti ini kalah. Si kuar kalah saya tahu kan. Pogen tahu. Po kalah. Target tahu siapa ya. Ini saya tahu siapa. Jadi ini nanti kita orang tahu kan. Macam mana orang siapa. Aiga peluk tak aja tahu wajib maju tahu yang rescue berjalan. Memang satu orang taradi paling peluk sini tu ni tu. Aiga makar semua tak kan mungkin boleh. Matam tu dah kain tak kan boleh masih mi sedang kalau lagi dia juga. Tiap asal pengen hostan dah. Atau siapa betul ni kalau saya. Sogolban Assembly Constituency ki manung dalai ba chahi sigi bosem sung council na lauba exam sing da mark wang na fangdu na mai pak na ba mahiroi sing constituency sigi MLA RK imona manapi de pungning thokot kre Sogolban Assembly Constituency Progressive Committee amasung Sogolban Block Congress Committee na sinduna Meritorious Award kusinabagi thoram adu Nepra Major Community Hall da pangthoki chahi sigi constituency sigi oina class 10 amadi 12 exam da makok thongba mahiroi anida wahengbam laikai dagi asem manglem kauba mioi amana mahaki laikhidraba mama amasung mapa asem chawba madi asem ibem now devi gi mingda cash award kusinaki thoramadu MLA RK imona hai hauzik matamda lairik hairabasu laishu khangba mathautai maramaduna tungi yumbirol oigadawriba naharol singna thaksi khasi khangna khunai asi mapangal hena kankhatnaba honagadabani haina phongdoki
Manipur Public Service Commission Government College Singi Principal Kungamanga Lokibagi Manungda Dr. Gopal Chandra Bakpu Kauban Nan Manipuri Amabu Khalak Hibaga Loinana Ngasi Fauba Principal Asigi Permanent Residence MPAC na Pibang Ngamdabagi Tawongbu Kanglai Park Student Association case in a Cherolamada Pen of Fondrokli Loinana case in a Hauzik Dr. Gopal Chandra Bak Asigi Matakta Akan Mamit Changlagani Heidi. Manipur University की Vice Chancellor Professor Ade Prasad Pandey from Thadu Haidun Manipur University Student Union Musugi Thomi Singh Ngasi Governor Unana Bahonabada Security Personnel Singh na ating bapikre. Adabu Security ki Kutang da Musugi Thomi Singh na Memorandum ama Governor da Pishin ki. Hiramasigi Matang da Musugi President Mayang Langbam Dayaman na Fongdorokpada Hauzik University asigi Oiriba Fibam asi Etubumatam da Governor na Mityeng Changbi Drabadi University asigi Tungi Fibam Lepangam da na Lairi Haidi. Hogzik ngasi nomagi sanamagi pau pizari. Kungenipan suba All Manipur Shooting Competition ki ngasi sanaki batongan-tongan ba event sing da unit manga dagi lakpa shooter sing na athoi hen tanari. Kumalapak shooting range da chathariba competition asigi ngasi sanaki ba 10 meter sub junior youth amadi men's individual ki point chamaga humputaraga taret the Pif Singh Air Rifle ki Masana Singh the Imphal East District Rifle Association ki shooter and Yuvraj na gold medal amamam lobungam ki 25 meter junior samadi women's individual sports pistol ki Masana dana Imphal West District ki Association ki shooter Minerva Elna gold medal amamam low ki bagaloindana 10 meter junior amasung women ki individual air pistol the Imphal West District Rifle Association ki shooter Nikita Kulemna su gold medal amamam low ki chatarakliba shooting competition SSK ngasi sanakiba 25 meter junior men's individual center fire pistol ki Masana the Imphal West District Rifle Association ki shooter ki Ashish Sharmana gold medal ama low ki bagaloindana 10 meter youth man individual air pistol the Blossom School indoors shooting club ki shooter Andrew Telhaibana gold medal amaga lobangam ki Manipur Rifles Association Sinduna thasi ki mapanda ki traga taret fawda chathagadaba competition asi ki hayeng makataba matching sanargani. Under 14 boys and girls IDTA MATA amadi AITA Super Series Championship nong chingi fibam fatabana maram oirga matam Chana Sanabangam Kidre Ngasi All India Tennis Association gi Chana Kanglon gi Matung ina Manipur Tennis Association gi Bideng Makada Imphal District Tennis Association Sinduna Lamfel Patal Leba Imphal District Tennis Association gi Teko Terp ta Sanakiba Nupi Macha Singh single match sing da Srivastava Dhani na Bidyarani Elbu point Nipan Anida Maitiba Pi Kibagaloina Pravitra Parikna Ishita Singbu point Nipan Amada Maitiba Pi Bangam ki Chatarakliba Tennis Championship asiki ngasi Sanakiba Nupa Macha Singh match tana Ace Vikina Manikandam Ashwinbu point Nipan Anida Aduga Ace Ashwinna Aryan Paraspu point Nipan Amada Maitiba Pi Bangam Kibagaloin na Bhushan Haubam na Mananatpu point Nipan Amada Maitiba Pi Bangam ki Tennis Championship asigi hayeng makataba matching sanaragani. और अब बुलेटिन से हेडलाइन से मोहना में आम थम सके चेकोन के लमचात पुंग द इंफाल तुरेन की तोरबान मीटर कुंट्रा रोम काय बदगी इंफाल इस की मफंग के आई सिंग थोटिन क्रेट निंथिल पुंग मंगा रोम ताबा मतम द काय ब तोरबान सिंग बंगम क्रेट वेस्ट थौबाल अमदि बिष्णुपुर डिस्ट्रिक्ट असु तोरबान काय बगी मफंग के आई सिंग थोटिन क्रेट जाउन सोकलब इमु पे साफगद मफंग सिंग द चंगजफम लौना लै Hokkiba pung kun mari ki manungda Thawal district ki tongan mafam singda ichawga mari leina mioi ani sikre. NS kontraga taren Imphal Ziri lambi ki sinam kul mapada chingning khaibadagi lambi fawnatre loina mafam kya da lambi namthabadagi gari chathok chasin tawba yadre. Chief Minister Nong Thomam Biren New Chekon gi Imphal Turel kai ba mafam haktheng na yengsin kre miyam gi awaba kuk na ba lenga ki maikai dagi angam ba thak ta hotna gani hairi
अमसोंग लमदम असिगा इंडिया की मेट्रो सिटी सिंगा समनगदबा फ्लाइट सर्विस लेहेनबा होनरगनी हाइना गवर्नर डॉक्टर नजमा हेप्तुलाना हाइरी